Manipuri Wari. Click the subscribe button and press bell icon to know latest new videos. Lagliba foldo atai kanamatagi oiramde nungsigi lekaigi machedugi oirami. Hello iche kari leirage yam thajadana macheduna prakashta ibungo nang pau tarabo nungsido chenkhre bender perduda prakashna iche ai pau taredak kuire moigi mamana phone da haire nongma chaisu yamna chairami engonda machagi pau hangakanuna macheduna hoi adu fare iche nangonda karinomta haigena thawoina tawrapani prakash takpiyu iche ai kai tawjo haibano makha tare nabani wasaknai haibado madu kokpiyu hayeng maduna phattaba ama oireklabadi ma mamitagi mapita na lengani prakash iche ai haujik madugi nungai tabadumadi laibani ma naibu mirai rabasu aigi thamoinadi mabu waroba sauba mata thamdre magi yaifavata oisanu khallibani che masi hairaga prakash mittagi ira chelai mataududa machena ibungo nangbu kaplabro iche kapteda iche aidi mangonda hangbadi hangaroi punsida magi mapaudu mana kadigumba aingonda soikhre lankhre kokpiyu hairadi harauna kokpigani masi hairaga phone thamkhre angakpani miyoibagi punsi khuba khunamni nungsi yening hunduna harau nungaina haurakhiba prakashki nungsi basanta ngasidi naken tha ore matamgi matungina hongba naiba taibang khongchatta naitom leliba kanagi thamoi kayam nungairamgani prakash amadi nungsigi poloidi kaina bhaibaduna oire punsigi lamnakhre ichel amada punna tawtharakibado punsigi tangkak amada tongan tongana chenthakre punsigi lamaisu wari hongkre hongdriba haibabu prakash ki thamoida tahawriba asengba nungsigi saktamdu tamak mangaire tha kharagi matungda 12 council gi exam haidoi exam haidorakpada prakash exam pass tawre ngasidi matam kayadagi nokpa kaururaba machagi haraumi nokto mamana uba fangi pause tabada apokpa mapana lairabasu machagi damak nga macha ma leiraga puraami aduga mama dhai mama se ngasidi nga se isa pass torpagi ngani thongu phajana si hairamaga lairabanina asuk nungaiba numitche pawba migida thabak suba chatlami mamana nga machado thonglaga harau harau imungdo nungaiba phongtuktuna mapa halakpaga punna charami mapana ibungo achauba nangdi kari tamninglaba makhadi ipana ichabu soidana tamhangani mirak tinnaba honagani prakash baba ai tamaroida mamana karigi yade nang kaisu warun imaga nangi babagana chara namta charabasu isa singbudi mi oinaba semgani wakhal hanthaba yadeko nupa mandaba tawganu prakash hoi ima yareba tuo aina mamaga babaga waganina khanbagine numitche asumna haukhre mapal thongda harau minok tamlabasu thamoidadi kaplibani nungsiba magidama
ꯑꯆꯤꯛꯄ ꯃꯐꯝ ꯂꯝꯃꯥꯡꯁꯤꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯠꯇꯅ ꯇꯥꯈꯤꯕ ꯅꯨꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨꯅ ꯀꯧꯔꯛꯈꯤꯗ꯭ꯔ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯄ꯭ꯔꯀꯥꯁꯇꯣ "ꯗꯥꯝꯆꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ"꯫ ꯋꯥꯍꯩꯁꯦ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯀꯥꯎꯔꯒꯦ ꯈꯟꯕꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯦ꯫ ꯆꯠꯈ꯭ꯔꯕꯁꯨ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯅ꯫ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯄ꯭ꯔꯀꯥꯁꯇ ꯊꯤꯅ ꯆꯩꯊꯣꯛꯈ꯭ꯔꯕꯁꯨ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯄ ꯃꯇꯝ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯗꯥꯝꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯗꯥꯝꯆꯥꯅ ꯄꯤꯔꯛꯈꯤꯕ ꯗꯥꯏꯔꯤꯗꯣ ꯃꯊꯟꯇ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯉꯣꯜꯒꯤ ꯃꯣꯂꯥꯡꯈꯥꯗꯣ ꯄꯤꯇꯅ ꯆꯣꯠꯈ꯭ꯔꯦ꯫ ꯅꯤꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯊꯨꯡꯖꯒꯗꯕꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄꯗ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅꯕꯅ ꯄꯟꯊꯨꯡ꯫ ꯃꯆꯤꯟ ꯄꯦꯟꯅ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯒꯤ ꯄꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯈꯤꯕ ꯆꯩꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯃꯅꯤꯡꯇꯝꯅ ꯀꯞꯄꯦ ꯑꯍꯤꯡꯁꯤꯗ ꯀꯅꯥꯁꯨ ꯇꯥꯗꯅ꯫ ꯃꯥꯅ ꯂꯥꯜꯂꯨꯔꯤꯕ ꯃꯌꯥꯝꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ "ꯗꯥꯝꯆꯥ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯄ꯭ꯔꯀꯥꯁ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯈꯪꯍꯧꯗꯦ ꯇꯥꯈꯤꯕ ꯂꯃꯥꯏꯗ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯕꯨ ꯍꯪꯕꯤꯔꯛꯄ?" ꯅꯨꯡꯁꯤꯅ "ꯗꯥꯝꯆꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯁꯛꯇꯨ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯌꯥꯊꯪꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯃꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯒꯦꯀꯣ." ꯄ꯭ꯔꯀꯥꯁ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ "ꯌꯥꯔꯦ ꯅꯨꯡꯁꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ." ꯅꯨꯡꯁꯤ "ꯗꯥꯝꯆꯥ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ, ꯄꯤꯕꯤꯒꯗ꯭ꯔꯥ?" ꯄ꯭ꯔꯀꯥꯁ "ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯤꯒꯦ꯫ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ." ꯅꯨꯡꯁꯤ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯜꯂꯒ "ꯗꯥꯝꯆꯥ, ꯑꯩꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤ ꯋꯥꯁꯛꯇꯣ ꯀꯣꯛꯄꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯗꯥꯝꯆꯥ, ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯏꯐꯝꯗ ꯁꯨꯝ ꯂꯩꯍꯧꯔꯕꯗꯤ ꯑꯩ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯃꯁꯤ ꯗꯥꯝꯆꯥ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯒꯦ." ꯄ꯭ꯔꯀꯥꯁꯅ "ꯅꯨꯡꯁꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯄꯟꯊꯨꯡ ꯈꯛꯀꯤ ꯅꯠꯇꯦ, ꯃꯄꯣꯛꯁꯤꯃꯒꯤꯅꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯤ ꯋꯥꯁꯛꯇꯣ ꯑꯩꯅ ꯉꯁꯤ ꯀꯣꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯐꯝꯗ ꯊꯝꯈꯤꯕ ꯗꯥꯏꯔꯤꯗꯨꯃꯗꯤ ꯑꯩꯅꯦ ꯈꯜꯂꯒ ꯊꯝꯃꯨꯀꯣ." ꯅꯨꯡꯁꯤꯅ "ꯗꯥꯝꯆꯥ, ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ." ꯄ꯭ꯔꯀꯥꯁꯅ "ꯉꯥꯛꯂꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁꯇꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯅꯥꯏꯇꯣꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯣꯏꯍꯧꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯇꯣꯔꯕꯥꯟꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯀꯞꯐꯧꯔꯤ꯫ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯂꯦꯡꯗꯅ ꯊꯃꯣꯏꯗ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯀꯥꯁꯀꯤ ꯄꯨꯟꯁꯤꯅ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯏꯄꯤꯁꯣꯗ 10 ꯊꯨꯡꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯑꯗꯣꯝꯗ ꯋꯥꯔꯤ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯊꯥꯕꯤꯔꯛꯎ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯒꯅꯤ꯫ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫